Hi ma'am, ngasi's video ang kapuno lakchari ngasi video sidi whisper challenge tawdadoine ado video se hawrage hingminarsi ma'am. Kaidorino? Khara taye. Asina yung tawag sila. Na isa yata pong tali ko ha. Ma'am ko isa thazarage do isay phulale ka tunne ba mangonda hauna ta dine bu je aina ngam ko do pang ta ro ba jugi hawrasi ma'am video like ka sare ko hazare ya ba hawrage ko ma'am hawrasi ko se ke haji ka muda nangna asam thirise kaigino nangna asam thirise kaigino Nangna asuk yam thirise kaigino nangna asam thirise kaigino ye loire nangido mangi tawraga na ai ha bin nangna asam thirise kaina ba nangna asuk yam thirise kaigino ya kisu kai dige ya ji kai ye ya di wahi ona ya loire ko ma zikla la ban aina punishment pi do ban kitang khena basida khena ba de ba wai sa ma ha ban da ando na ngonda ke sa ne abda pe khan dike Hello. Ma sẽ em sẽ ăn giờ kìa. Cái gì sẽ ăn nhà bên đó. Tân hai rồi. Surma cái xem sao bỏ. Surma kìa. Sai khăn. Ấy chúng như bạn là người tâm đi. Thật. Cũng vậy chứ. Sai je alam hajiga bagine kaure ba maya mandana. Ado ai ma'am sai do hai je de ko ado do matiam sage. Ko sai se yam sang mande kulai kai le sa thok de kulai kai le lak patali ro. Ya le lo se lage. Mà tiêm tàn sợ rồi. Ai không thì năng cả. Cho tao. Surma hai sai sai khăn đi luôn. Hello. Không. Được. Cái tỏ là gì vậy? Cha rồi sẽ. Không được, không lại rồi. Cha rồi sẽ. Hay rồi. Cha rồi sẽ. Sak saru ja. Cha rồi sẽ. Sak saru ja. Mẹ anh dùng chút tổng tôi đó bà đi bùa đây Càng là bao mà cái này nhìn kéo tao rồi nè kéo nó kẹp tiếng sao và lại tiếng tao rồi theo bà tuần tù đã du tàu và sao em này và lại em này cái hai rồi bà bà đáng tàu mà tăng một cầu cái nào đó hai tao rồi hai bay tập ba tao rồi mà anh nhà bà lagi di oi baik tik ambek tak nak apa theo ta
ꯆꯥꯁꯤ ꯑꯃꯨꯛ ꯄꯤꯔꯨꯒꯦ ꯀꯩꯝꯇ ꯀꯥꯎꯔꯕ 하야겠어요. 자제 대야만 비루기로 내님 복 라이세. 라이세. 아까 너한테. 야야 마 너왜 마기 가니스네 그래서 나 아무튼 잡아 비슷해 노션으로 그렇게 나온다. ai tao được không nghe. ê cái này Nó phép bắt rồi bạn. này còn Angaubi Angaubi Angaubi. Angaubi Angaubi. Angaubi Ông tăng cái rồi. Angaubi Angaubi. Chú làm gì đó? Chú mẹ. 좀 돼? Chú mị. 아 이따 왜 좀 매만아 너디 xem thật là gì anh muốn đợi đang phải nhìn băng cái đó đấy xem bây giờ con một chút nữa 야로야 소막이 달라온더라. 마냥 밤잠에 소막. 너 루들이다 그래 아스 강들이다 까리 아이들 뭐 Amanda Rosiga matangnya Mari lo kalau apa sih tak nanti kalau aja kan 해야 돼 달라고 해야 돼. дай lo kan ini nama yang kita udah sih pak sama sih saya boleh atro ya 야, 돼. 달라더라. mà này lúc người ta đâu sẽ cò nó tiêm thì không làm cò cái nói gì đâu nên đi sao là bên tôi cái nó trong những thông. anh đi tại là có trò hay tao nữa con rồi mà ba khơi phao được cái này. đúng nè hay gì 누구 간통. hăng nghe 떨어 쳤다. 누빠나 거기다 파우리바 아두금나 누피에 거기다서 파우이 아두부 컨트롤 감다면 낭디 사 올라바네 사대기 수행 봐 에고 아 하이디야 저다네 또 따오게 얘는 아이도 나죠. 많이 잘 봐. 하루 냠냠 해리도 빼기나. 봐봐. 하게. 하루 냠냠 해리도 빼기나. 냠냠 해리도 빼기나. lam nham na helido kay gino 냠냠 해리도 빼기나. lam nham helido kay no 라래. kummi 아이는 까기나 하면은 까기나 하면 자야만 수익이보다 이거보다만 이더기보다 뭐해 목소리 나와야 안 돼 봐. 잘해. 드디. पुष्पारानी की सेम सभा pusparani kaya as mayam ado khala hara aban ne dum sa age haite ba ando kadilu na to kan pusparani se se aina pamjagi ba kinoi to isan di lai di adu gi fam da kenona
ꯁꯛꯄꯗꯣ ꯄꯨꯁꯄꯥꯔꯥꯅꯤꯅ ꯁꯛꯄꯗꯣ ꯁꯛꯆꯔꯛꯑꯒꯦ ꯑꯩ ꯌꯥꯝ ꯄꯥꯝꯖꯈꯤꯕꯅꯦꯕ ꯑꯗꯨꯗꯤ ꯍꯧꯔꯒꯦꯀꯣ ꯍꯧꯔꯣ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯕꯤ ꯊꯃꯣꯏꯅꯤ ꯀꯣꯟꯁꯤꯟꯕꯤꯔꯣ ꯑꯩꯕꯨ ꯅꯊꯥꯅꯨꯡꯗ ꯃꯨꯠꯆꯔꯒꯦ ꯃꯩꯆꯥꯛꯁꯦ ꯊꯃꯣꯏꯅꯨꯡꯗ ꯆꯥꯛꯂꯤꯕ ꯌꯥꯔꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯤꯗ ꯌꯥꯝ ꯐꯖꯅ ꯁꯛꯈ꯭ꯔꯦ ꯃꯥ ꯌꯥꯝ ꯍꯩ ꯑꯩꯒꯤ ꯇꯔꯟ ꯑꯃꯨꯛ ꯇꯥꯔꯦ ꯄꯤꯗꯣꯏꯅꯦ ꯅꯪ ꯍꯥꯏ ꯌꯥꯕ꯭ꯔꯣ ꯑꯗꯨ ꯑꯗꯨ ꯁꯦꯝ ꯇꯥꯅ ꯑꯩ ꯈꯪꯉꯦ ꯅꯪ ꯑꯩ ꯇꯥꯒꯦ ꯇꯥꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ ꯌꯦꯡꯒꯦꯕ ꯁꯤ ꯌꯥꯔꯦ ꯌꯥꯗꯦ ꯍꯧꯖꯤꯛꯀꯤꯇ ꯑꯗꯨꯝ ꯍꯧꯋꯦ ꯌꯦꯡꯉꯣ ꯇꯥꯕ ꯏꯁꯩꯁꯨ ꯑꯗꯨꯝ ꯁꯛꯄꯁꯨ ꯂꯩ ꯊꯥꯔ ꯍꯧꯋꯦ ꯍꯧꯋꯦ ꯊꯥꯔꯛꯑꯦ ꯑꯗꯨꯗꯤ ꯆꯥꯛ ꯂꯥꯝꯃꯕꯣ ꯅꯪꯕꯣ ꯆꯥꯛ ꯂꯥꯝꯃꯕꯣ ꯅꯪꯕꯣ ꯆꯥꯛ ꯂꯥꯝꯃꯕꯣ ꯅꯪꯕꯣ ꯇꯥꯕ꯭ꯔꯣ ꯆꯥꯛ ꯂꯥꯝꯃꯕꯣ ꯅꯪꯕꯣ ꯆꯥꯛ ꯂꯥꯝꯃꯕꯣ ꯅꯪꯕꯣ ꯆꯥꯛ ꯂꯥꯝꯃꯕꯣ ꯅꯪꯕꯣ ꯆꯥꯛ ꯂꯥꯝꯃꯕꯣ ꯅꯪꯕꯨ ꯁꯨꯝꯁꯨꯏ ꯂꯩꯗꯨꯕꯨ ꯀꯩꯒꯤꯅꯣ ꯅꯪꯕꯨ ꯋꯥꯏ ꯅꯪꯕꯣ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯃꯦ ꯀꯩꯅꯣ ꯆꯨꯝꯃꯦ ꯑꯗꯨꯗꯤ ꯈꯜꯂꯣ ꯍꯥꯏꯔꯣ ꯅꯪ ꯀꯩꯅꯣ ꯄꯦꯔꯥꯂꯥꯏꯁꯤꯁ ꯇꯧꯕ ꯁꯥꯎ ꯀꯩꯅꯣ ꯄꯦꯔꯥꯂꯥꯏꯁꯤꯁ ꯇꯧꯕ ꯁꯥꯎꯕꯣ ꯁꯣꯏꯅ ꯍꯥꯏꯕ ꯇꯧꯔꯣ ꯌꯥꯔꯦ ꯅꯪꯁꯨ ꯅꯨꯡꯉꯥꯏꯅꯤ ꯅꯪ ꯀꯥꯟ ꯊꯥꯇꯤ ꯆꯠꯊꯤꯕ ꯍꯥꯏꯔꯛꯀꯦ ꯑꯩꯉꯣꯟꯗ ꯑꯔꯨꯕ ꯍꯥꯏꯔꯛꯇꯅ ꯇꯧꯔꯒꯦ ꯍꯧꯖꯤꯛꯀꯣ ꯃꯌꯥꯝ ꯑꯩꯗꯤ ꯍꯩꯖꯗꯦ ꯍꯧꯔꯁꯤ ꯑꯗꯨꯗꯤ ꯑꯁ ꯇꯟꯈ꯭ꯔꯦꯗ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕ ꯇꯧꯔꯒꯦꯀꯣ ꯇꯧꯔꯒꯦꯀꯣ ꯌꯥꯔꯦ ꯆꯠꯈ꯭ꯔꯒꯦ ꯑꯩ ꯀꯥꯏꯗꯦ ꯃꯣꯏ ꯀꯥꯞꯄꯤꯔ ꯍꯧꯔꯕꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯏꯁꯩ ꯇꯥꯔꯝꯗꯧ ꯊꯕꯥꯛꯇꯣ ꯍꯥꯞꯄꯣ ꯌꯥꯔꯦ ꯀꯥꯞꯄꯦ ꯍꯧꯕ꯭ꯔꯦ ꯁꯥꯎꯋꯦ ꯇꯧꯁꯟꯅꯔꯤ ꯃꯥ ꯇꯥꯅꯅꯤꯅ ꯇꯧ ꯀꯥ ꯌꯥꯔꯦ ꯑꯗꯨ ꯃꯉꯣꯟꯗ ꯑꯃꯨꯛ ꯍꯪꯉꯒꯦ ꯅꯪ ꯉꯝꯗꯣꯏꯁꯦ ꯀꯩ ꯍꯪꯅꯤ ꯍꯥꯏꯕ ꯁꯤꯟꯒꯔꯦ ꯇꯞꯊꯔꯦꯕ ꯅꯠꯇꯦ ꯊꯨꯝꯖꯥꯛꯄꯤ ꯃꯥꯟꯕꯤ ꯊꯨꯝꯖꯥꯛꯄꯤ ꯃꯥꯟꯕꯤ ꯊꯨꯝꯖꯥꯛꯄꯤ ꯆꯥꯅꯤꯡꯉꯦ ꯐꯖꯅ ꯍꯥꯏꯔꯣ ꯊꯨꯝꯖꯥꯛꯄꯤ ꯃꯥꯟꯕꯤ ꯊꯨꯝꯌꯥꯛꯄꯤ ꯃꯥꯟꯕꯤ ꯇꯥꯕ꯭ꯔꯣ ꯀꯩꯝ ꯇꯧꯔꯤꯗ ꯃꯌꯥꯝ ꯇꯥꯕ꯭ꯔꯣ ꯑꯁꯣꯏꯔ ꯑꯃꯨꯛ ꯆꯨꯝꯃꯛꯄꯁꯤꯗꯤ ꯀꯩꯅꯣ ꯃꯥ ꯆꯨꯝꯃꯦ ꯃꯌꯥꯝ ꯍꯥꯏꯕ ꯁꯝꯄꯣꯏꯔꯦ ꯆꯨꯝꯕꯅꯦ ꯁꯤꯃꯦꯟ ꯄꯤꯈ꯭ꯔꯦ ꯆꯨꯝꯃꯦ ꯃꯥ ꯑꯗꯨꯗꯤ ꯈꯔ ꯑꯗꯨꯝ ꯍꯥꯏꯔꯣ ꯊꯥꯒꯦ
ꯋꯥꯔꯧꯗꯦꯒꯤ ꯏꯁꯩꯗꯣ ꯁꯛꯂꯛꯑꯣ. ꯋꯥꯔꯧꯗꯦ. ꯑꯩꯉꯣꯟꯗ ꯑꯔꯨꯕ ꯍꯪꯉꯦ ꯃꯥꯅ. ꯑꯩꯉꯣꯟꯗꯗꯤ ꯑꯔꯥꯏꯕ ꯑꯗꯨꯝ ꯍꯪꯕꯤꯕ. ꯑꯗꯨ ꯁꯛꯄ ꯌꯥꯔꯅꯤꯅ ꯍꯥꯏꯔꯕꯅꯤꯅ ꯁꯛꯑꯒꯦ. ꯇꯥꯃꯤꯟꯅꯔꯁꯤ. ꯁꯛꯑꯒꯦꯁꯦ. ꯋꯥꯔꯧꯗꯦ ꯀꯅꯥꯗꯁꯨ ꯐꯪꯂꯔꯣꯏ ꯋꯥꯍꯩ ꯑꯃ ꯇꯨꯝꯗꯕ ꯍꯧꯗꯣꯛꯂꯅꯨ ꯇꯥꯔꯔꯣꯏ ꯂꯦꯡꯂꯁꯨ ꯂꯥꯟꯕ ꯂꯩꯇꯦ ꯁꯥꯎꯕ ꯉꯝꯗꯦ ꯃꯥꯟꯅꯔꯣꯏ ꯈꯟꯅꯩꯗꯣ ꯋꯥꯅ ꯈꯪꯂꯤ. ꯌꯥꯔꯦ ꯁꯤꯟꯖꯔꯒꯦ. ꯃꯥ ꯏꯁꯩ ꯁꯛꯄ ꯌꯥꯝ ꯍꯩꯕꯅꯦ. ꯃꯈꯣꯟꯁꯨ ꯐꯖꯕꯅꯦꯕ. ꯃꯥꯖꯃꯤꯅꯦ. ꯁꯛꯄ ꯐꯖꯕꯅꯦ. ꯌꯥꯝ ꯐꯖꯩ ꯐꯖꯗꯦꯗꯣ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯑꯣ. ꯃꯥꯖꯃꯤꯅꯦ. ꯊꯥꯎꯁꯦ. ꯏꯁꯩ ꯑꯍꯧꯕ ꯑꯃ ꯊꯥꯎ. ꯑꯗꯨꯁꯨ ꯑꯍꯧꯕꯗꯤ ꯌꯥꯎ. 오늘은 뭐야? 야, hou드레지디 먹어래. 아, 야 봐. 해봐. 해라. 꼭 나오래. 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 꼭 나오래 하면은 뭐야? 꼭 나오래 같은 하래. 그리는 난 맨날 이거. 아이 좀 더. ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯀꯩꯗꯧꯍꯟꯁꯤꯒꯦ? ꯃꯅꯥꯕꯤꯅꯤ ꯁꯥꯔꯣ. ꯏꯁꯩ ꯁꯥꯕ. ꯈꯠꯂꯥꯏꯕ ꯃꯥꯏꯔꯨꯗ. ꯃꯥꯅꯕ ꯑꯗꯨꯝ ꯁꯥꯔꯛꯑꯣꯁꯦ. ꯃꯌꯥꯝ ꯃꯅꯥꯕꯤꯅꯤ ꯁꯥꯖꯅꯕ. ꯀꯩꯅꯣ ꯇꯧꯔꯤꯅꯦ ꯈꯜꯂꯤ ꯀꯩꯅꯣꯝ ꯈꯟꯕ ꯃꯥꯜꯂꯦ. 사대 이미 잘하기. 어디 타러 오셔야만 나겠니? 아파오니 더. 알아. 타러. 아파오니. Yang kan hawan nang satu tadi. Dia ni. Ini kalau pula. Ada loh. Bisa. Memang orang kita apa? Ready ada. Chapel.
ꯂꯣꯏꯖꯔꯒꯦ ꯌꯥꯝ ꯃꯥꯟꯅ ꯇꯧꯈ꯭ꯔꯦ ꯃꯥ ꯃꯥꯅ ꯀꯥꯟꯗ ꯏꯁꯩ ꯁꯛꯃꯜꯂꯦ ꯁꯤꯊꯔꯛꯀꯦ ꯁꯤꯅꯤꯁꯨ ꯊꯥꯎꯕ ꯐꯖꯩꯅꯦ ꯁꯤ ꯅꯨꯡꯉꯥꯏꯕꯅꯤꯀꯣ ꯂꯣꯏꯔꯦ ꯀꯩ ꯍꯥꯏꯅꯤ ꯈꯪꯕ꯭ꯔꯥ ꯐꯖꯕꯤ ꯌꯥꯝ ꯁꯥꯏꯅ ꯅꯪꯗꯤ ꯐꯖꯕꯤ ꯌꯥꯝꯅ ꯁꯥꯏꯅ ꯅꯪꯗꯤ ꯐꯖꯕꯤ ꯌꯥꯝ ꯁꯥꯏꯅ ꯅꯪꯗꯤ ꯐꯖꯕꯤ ꯌꯥꯝ ꯁꯥꯏꯅ ꯅꯪꯗꯤ ꯐꯖꯕꯤ ꯌꯥꯝ ꯁꯥꯏꯅ ꯅꯪꯗꯤ ꯇꯥꯕ ꯈꯪꯗꯦꯕ ꯇꯥꯔꯝꯅꯤ ꯈꯪꯉꯦ ꯇꯣꯛꯑꯁꯤ ꯇꯥꯕ꯭ꯔꯕ ꯇꯥꯗꯤ ꯀꯩꯅꯣ ꯅꯆꯤꯟꯗꯨꯅ ꯌꯦꯡꯉꯤ ꯀꯩꯅꯣ ꯃꯨꯟꯅ ꯅꯪ ꯇꯥ ꯌꯦꯡꯗ꯭ꯔꯥ ꯇꯥꯗꯦ ꯍꯥꯏꯕ ꯑꯦ ꯇꯥꯒꯤꯗꯤ ꯑꯩ ꯇꯥꯗ꯭ꯔꯦ ꯊꯥꯖꯗꯦ ꯁꯨꯃꯥꯏꯅ ꯇꯥ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯇꯥꯗꯤ ꯇꯥꯕ ꯑꯦ ꯃꯤ ꯃꯁꯥꯒꯤꯅꯦꯗꯣ ꯑꯩ ꯊꯤꯜꯂꯝꯃꯤꯗꯣ ꯃꯁꯥꯒꯤꯅꯦ ꯁꯨꯃꯥꯏꯅ ꯇꯧꯗꯣꯏꯕ ꯅꯠꯇꯦ ꯅꯪ ꯊꯤꯜꯂꯤꯗꯨꯗꯤ ꯁꯨꯃꯥꯏꯅ ꯊꯤꯟꯕ ꯑꯩꯈꯣꯏꯒꯤ ꯑꯍꯧꯕ ꯃꯈꯨꯟꯁꯤꯅ ꯅꯥꯀꯣꯡ ꯃꯅꯨꯡ ꯑꯍꯧꯕ ꯇꯥꯍꯜꯂꯦꯕ ꯍꯥꯏꯅ ꯅꯣꯏ ꯇꯥꯔꯗꯤ ꯀꯩꯅꯣ ꯊꯥꯔꯛꯑꯣ ꯃꯥ ꯃꯔꯩ ꯇꯧꯋꯦ ꯄꯣꯝꯃꯟꯗꯅ ꯍꯧꯕꯅꯦꯗꯣ ꯑꯩ ꯍꯥꯏꯔꯛꯀꯦꯕꯀꯣ ꯏꯁꯩ ꯇꯥꯔꯒꯦ ꯕꯨꯠ ꯂꯝꯁꯥ ꯃꯥꯟꯕꯤ ꯕꯨꯠ ꯂꯝꯁꯥ ꯃꯥꯟꯕꯤ ꯕꯨꯠ ꯂꯝꯁꯥ ꯕꯨꯠ ꯂꯝꯁꯥ ꯃꯥꯟꯕꯤ ꯁꯥ ꯃꯥꯟꯕꯤ ꯂꯥꯜꯂꯦ ꯀꯩ ꯍꯥꯏꯅꯣ ꯍꯧꯖꯤꯛꯀꯤꯗ ꯕꯨꯠ ꯂꯝꯁꯥ ꯃꯥꯟꯕꯤ ꯑꯋꯣꯏꯕꯗ ꯑꯩ ꯕꯨꯠ ꯂꯝꯁꯥ ꯃꯥꯟꯕꯤ ꯕꯨꯠ ꯂꯝꯁꯥ ꯃꯥꯟꯕꯤ ꯂꯥꯜꯂꯕꯅꯤ ꯂꯣꯏꯔꯦ ꯅꯪ ꯂꯥꯜꯂꯦ ꯍꯧꯖꯤꯛ ꯅꯪ ꯑꯃꯨꯛ ꯇꯧꯔꯅꯤ ꯈꯪꯅꯤꯗꯅ ꯃꯊꯥ ꯁꯥꯕ ꯍꯥꯏꯔꯛꯇꯧ ꯃꯥꯜꯂꯦ ꯃꯤꯠ ꯇꯥꯡꯕ ꯁꯥꯔꯣ ꯃꯥꯟꯕꯨ ꯃꯥꯟꯗꯣꯏꯕ꯭ꯔꯥ ꯈꯪꯗꯦ ꯇꯧꯔꯤꯁꯦ 이마 ꯀꯥꯏ ꯂꯩꯒꯦ ꯑꯩ ꯆꯥꯛ ꯂꯥꯝꯃꯦ ꯏꯃꯥ ꯀꯅꯥꯅꯣ ꯁꯤꯅ ꯇꯨꯝꯕꯤ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ ꯏꯃꯥ ꯀꯥꯏꯗꯅꯣ ꯂꯩꯔꯤꯁꯤꯕꯣ ꯆꯥꯛ ꯆꯥꯔꯒꯦ ꯄꯨꯊꯣꯔꯛꯑꯣ ꯌꯥꯔꯦ ꯂꯣꯏꯁꯤꯜꯂꯒꯦ ꯉꯥꯡꯉꯤ ꯁꯤꯅ ꯑꯃꯨꯛ ꯈꯔ ꯐꯩ ꯆꯥꯛ ꯉꯥꯡꯉꯤ ꯐꯩꯕ ꯅꯠꯇ꯭ꯔꯥ ꯑꯩꯁꯤꯁꯨ ꯃꯟꯖꯔꯦ ꯑꯗ ꯄꯨꯁꯟꯕ ꯄꯨꯁꯟꯕ ꯉꯥꯛꯇ ꯅꯁꯛꯇꯨꯅ ꯑꯗꯨꯛ ꯌꯥꯝ ꯊꯤꯔꯤꯗꯨꯅ ꯀꯩꯒꯤꯅꯣ ꯍꯥ ꯅꯁꯛꯇꯨꯅ ꯑꯗꯨꯛ ꯌꯥꯝ ꯊꯤꯔꯤꯗꯨꯅ ꯀꯔꯤꯒꯤꯅꯣ ꯅꯣꯛꯅꯤꯡꯉꯣ ꯍꯥꯏꯕ ꯀꯥꯡꯁꯤ ꯅꯁꯛꯇꯨꯅ ꯑꯗꯨꯛ ꯌꯥꯝ ꯊꯤꯔꯤꯗꯨꯅ ꯀꯔꯤꯒꯤꯅꯣ ꯅꯁꯛꯇꯨꯅ ꯑꯗꯨꯛ ꯌꯥꯝ ꯊꯤꯔꯤꯗꯨꯅ ꯀꯔꯤꯒꯤꯅꯣ ꯅꯁꯛꯇꯨꯅ ꯑꯗꯨꯛ ꯌꯥꯝ ꯊꯤꯔꯤꯗꯨꯅ ꯀꯔꯤꯒꯤꯅꯣ ꯅꯁꯛ ꯊꯤꯌꯦ ꯂꯥꯜꯂꯦ ꯇꯣꯛꯄꯗ ꯅꯁꯛꯇꯨꯅ ꯑꯗꯨꯛ ꯌꯥꯝ ꯊꯤꯔꯤꯗꯨꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯌꯥꯔꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯀꯩ ꯇꯧꯍꯟꯁꯤꯒꯦ ꯐꯔꯗꯤꯅꯥꯟꯗ ꯁꯥꯔꯣ
ꯃꯥꯒꯤ ꯃꯇꯧ ꯑꯃ ꯇꯝꯃꯣ ꯀꯔꯤꯅꯣꯅꯦ ꯑꯔꯨꯗ ꯍꯥꯏ ꯂꯩꯌꯦꯕ ꯈꯪꯗꯦ ꯃꯥꯒꯤ ꯑꯩ ꯁꯥꯔꯛꯀꯦꯁꯦ ꯇꯨꯃꯤꯟ ꯂꯩꯌꯣ ꯑꯝꯇ ꯆꯥꯃꯁ ꯊꯣꯝꯃꯛꯀꯅꯤ ꯅꯃꯥꯏꯗꯨꯗ ꯊꯤꯄꯦꯠ ꯅꯠꯇꯕ ꯊꯤꯄꯦꯠ ꯀꯜꯂꯛꯀꯅꯤ ꯅꯃꯥꯏꯗꯨꯗ ꯅꯋꯥ ꯂꯧꯗꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯤꯡꯒꯜꯅꯤ ꯁꯤꯡꯒꯜ ꯌꯥꯔꯦ ꯑꯩ ꯍꯩꯖꯗꯦꯕ ꯀꯔꯤꯅꯣꯅꯦ ꯑꯩ ꯇꯔꯟ ꯑꯃꯨꯛ ꯇꯥꯔꯦ ꯌꯥꯔꯦ ꯅꯪ ꯊꯣꯔꯛꯑꯅꯣꯕ ꯀꯛꯊꯠꯇꯧ ꯌꯥꯝ ꯃꯥꯅꯤ ꯊꯥꯔꯛꯏꯀꯣ ꯊꯥꯔꯛꯑꯣ ꯊꯥꯔꯦ ꯃꯤꯆꯣꯠꯄꯤ ꯌꯥꯔꯣꯏ ꯂꯧꯊꯣꯔꯛꯑꯦ ꯈꯪꯕ ꯃꯥꯜꯂꯦ ꯈꯪꯗꯦ ꯍꯥꯏꯔꯛꯑꯣ ꯀꯩ ꯍꯥꯏꯕꯅꯣ ꯍꯥꯏꯔꯛꯑꯣ ꯑꯃ ꯍꯥꯏꯌꯣ ꯑꯃ ꯑꯇꯣꯞꯄ ꯑꯃ ꯍꯥꯏꯌꯣ ꯀꯩꯒꯤ ꯑꯇꯣꯞꯄ ꯑꯃ ꯍꯥꯏꯔꯛꯑꯣ ꯑꯗꯨꯃꯥꯏꯅ ꯃꯤꯆꯣꯠꯄꯤ ꯃꯤꯀꯣꯠꯄꯤ ꯃꯤꯆꯣꯠꯄꯤ ꯃꯤꯠ ꯀꯣꯠꯄꯤ ꯌꯥꯗ꯭ꯔꯦꯗ ꯅꯪ ꯌꯥꯗ꯭ꯔꯦ ꯁꯣꯏꯔꯦ ꯃꯥ ꯁꯣꯏꯔꯦ ꯅꯪ ꯀꯩ ꯍꯥꯏꯅꯣ ꯃꯤꯆꯣꯠꯄꯤ ꯃꯣꯏꯅ ꯐꯖꯩꯌꯦ ꯃꯊꯪꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯈꯨꯝꯕꯗꯨ ꯅꯣꯗꯣ ꯃꯥ ꯍꯥꯏꯔꯛꯄ ꯒ꯭ꯌꯥꯟ ꯇꯥꯅ ꯈꯨꯝꯕ ꯅꯣꯗꯣ ꯌꯥꯔꯦ ꯁꯤ ꯇꯧꯔꯁꯤ ꯅꯪ ꯀꯩ ꯁꯥꯅꯤ ꯍꯥꯏꯕꯗ ꯀꯞꯄ ꯁꯥꯎꯅꯦ ꯑꯅꯤ ꯑꯃꯒ ꯀꯞꯄꯗꯪ ꯁꯥꯎ ꯑꯦꯛꯇꯤꯡ ꯌꯥꯎꯀꯣ ꯏꯃꯥ ꯅꯆꯥ ꯑꯩꯕꯨ ꯂꯥꯏꯕꯛꯇꯁꯨ ꯌꯥꯝ ꯊꯤꯅ ꯄꯣꯛꯄꯤꯔꯝꯃꯤꯁꯤ ꯀꯔꯤꯒꯤꯅꯣ ꯄꯨꯟꯁꯤꯁꯤꯗ ꯅꯤꯡꯕꯁꯦ ꯁꯨꯛꯊꯨꯡ ꯊꯨꯡꯉꯔꯣꯏꯗ꯭ꯔꯣ ꯑꯩꯕꯣ ꯌꯥꯔꯦ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩ ꯌꯥꯝ ꯋꯥꯏ ꯅꯔꯥꯏꯕꯛꯇꯨꯗ ꯈꯣꯡꯄꯥꯛꯅ ꯀꯥꯎꯔꯥ ꯁꯤ ꯇꯧ ꯍꯥꯏꯕ ꯁꯤ ꯑꯍꯨꯝꯗꯣ ꯅꯔꯥꯏꯕꯛꯇꯨꯗ ꯈꯣꯡꯄꯥꯛꯅ ꯀꯥꯎꯔꯥ ꯂꯥꯏꯕꯛꯇꯣ ꯅꯔꯥꯏꯕꯛꯇꯨꯗ ꯈꯣꯡꯄꯥꯛꯅ ꯀꯥꯎꯔꯥ ꯅꯔꯥꯏꯕꯛꯇꯣ ꯂꯥꯁ ꯑꯅꯤ ꯍꯥꯞꯀꯦ ꯑꯅꯤ ꯅꯔꯥꯏꯕꯛꯇꯨꯗ ꯈꯣꯡꯄꯥꯛꯅ ꯀꯥꯎꯔꯥ ꯅꯔꯥꯏꯕꯛꯇꯨ ꯀꯥꯎꯈꯠꯂꯨꯔꯥ ꯅꯔꯥꯏꯕꯛꯇꯨꯗ ꯈꯣꯡꯄꯥꯛꯅ ꯀꯥꯎꯔꯥ ꯅꯔꯥꯏꯕꯛꯇꯨꯗ ꯀꯥꯎꯈꯠꯂꯨꯔꯥ ꯂꯥꯜꯂꯦ ꯃꯌꯥꯝ ꯍꯣꯔꯦꯟ ꯚꯤꯗꯤꯑꯣꯗ ꯆꯨꯝꯗ꯭ꯔꯣ ꯌꯦꯡꯉꯁꯤ ꯂꯥꯜꯂꯦꯕꯀꯣ ꯑꯗꯣ ꯍꯣꯔꯦꯟ ꯚꯤꯗꯤꯑꯣꯗ ꯑꯣꯏꯅ ꯌꯦꯡꯉꯁꯦꯕ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯃꯥꯏ ꯄꯅꯤꯁꯃꯦꯟꯁꯦ ꯏꯁꯩ ꯑꯃ ꯊꯥꯔꯒ ꯗꯥꯟꯁ ꯑꯣꯏꯅ ꯇꯧꯍꯜꯂꯒꯦ ꯏꯁꯩꯗꯣ ꯍꯂꯥꯏ ꯑꯃ ꯇꯥꯔꯛꯀꯣ ꯁꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯏꯁꯩꯗ ꯊꯥꯔꯒꯦ ꯌꯥꯔꯦ ꯑꯗꯣ ꯚꯤꯗꯤꯑꯣꯗꯤ ꯂꯣꯏꯁꯤꯟꯖꯔꯦ ꯑꯗꯣ ꯃꯌꯥꯝ